mayam hojikse akoigi mulang lang batamona umorokse he si hai ko ma saninge hai se mayam to uraba paliba mayam se umorok ye bang bang sarani asi na hinali aduga si pambi siga su kayam pali no yengo siga su yengo tantana siga su yengo mayam fazana pali to uraba kaino adudo aina sondagi haido dudo lira bane ya uraba asana kana siengado gimoro hai umorok na pairei ai umorok na paire nuai bana isi dawre hoti hek tawra bane nakuna saduna ne hekti tawido ne ai di kizagre ko anda he ne pamu bana ai dismane pot palaga he bidam pamu ibo ko sabu saradra ne asi hana sine liba male sabu saradra ba tawisibo he pambi de ko na mukpra nangba di lire मैम से संग मुसन बम हेले बका चारगा येंगसी हौजी ga sai hawai thongbado adu ngari ama laure si ma melani adu charurani wow harani da aina moro pam da bisang hello kinau sing ngasi se aigi birthday ni mine baka do ngasi gi birthday gi ni se koi dana jam chaw surprise ma thambiri myam ka ada dum ngasi surprise ke keno ha beda dum mathang dum yengalakani hogi se ayung ne ayu hai se pung 12 ta dore ba ka ada khagi ngasi gi mathel aigi birthday gi khoidana mathel myam ma tawre ba ngasi se ka khuyam ma mathel se ka yengsi kyamu gi mati yami mathel se ha bedo yengasi ba ka dum myam siga chak leire sigana rajma ma thonge diga sidana bora ma hore achar yaure umorok yaure diga sidana tilhau leire bako ado aina ngasi se koi da se ai se mapanda putho hallaga dinner ka se tawning bani bako lunch ka se ngasi se khara duma tawning ba do nang ai lunch ti pubi do dinner pubi do hah? Ada kau dah nak? Kayak Mapa anda cari zaman, sila cari zaman kita kayak. Terus item di mana dena? Ini thonggo tu caning agak berapa? Min, di hotel laga, calaga, migi berkutu caning itu na. Yang tu yang thong sana. Kuning dedi ay di. Pubang am dedi ay di. Dah, hangoi kan betul nak pudo. Nuka hangoi kan. Pubang am dedi ay di. Nang kerang hangoi kan try. Hangoi gali ne, doi shu, nang. Aduh, naradi. Naradi kaya na. Ini kalau maybe betul betul dekat pulau dekat, final dekat 5 hotel dekat cakap betul terus cari. Kalau dekat jata tu ada. Ay hangoi 5-star hotel nang bina di hangoi. Ay di masama su hotel masama su ni hangoi do. Kita cari macam mana jangan terus. Ada jade. Ay na pa mapot bija tayo na. Kasi kubiyo. Ano? Kubiyo dra. Ongi. Kubiyo dra. Baik nama lu. Kubiyo ni kubiyo. Oh tolong nama lu. 5-star hotel. Si maha kanjus kanjus ayuk tagi khanga ba mana gi birthday gi ai kai gift pipi do mana kai khali khangbra duga lafoi kat na thilaing tho khram bagi ne ai wan ta tagi mana lafoi lai ki ge kai gi lafoi no an hangbu mai balaing tho khram bagi ne thwai sa tri ba mi na matu da makal gi gift ka pine mana lafoi lai tho khram gani ai sigu man pa si pithi ni lai ram gi tra ba si Oh. Birthday ki mati ya. Thawai ta khai da ko pele ni me ang khambra do aina rajma thong basa ingan ta da khoi abung gi langlen ni tiffin pi banang na bagi rajma thong gi bane baka ado ngasi sangon henjo oi ba mera mes ni baka aduna rajma se ingan ta da ina thonge adigi rajma do adu ni cha de hodi no kamu khoni gi bora hoi ni baka ai di khara ma them ko je khara saning ba do oi ba adum hejang ma cha ga men sang ma tor ko lesan ba ya da bi do adu ne be se khara chila khara thi ge aduna bora ko mo hore da umok smati ani cha salani ko me do khare mi dang da mu kari cha ba ko dana kari pija ba hai ba do adum ya de ngala ke irombara tonga kanjira karira ko aina dinner se ba panda ka saning bane ba kali mali yung masak se kuto ko lang kali ayam do rin ding halagi kasi birthday gi agi vlog se ayuk tagi dam hojik tagi horaga mathang yang halagi ka ayam chak to matung da nga pothare matung da phi ngasi phi pi ga da ba do phi do lo salli siga blouse tu bane ko do
ꯕ꯭ꯂꯥꯎꯁꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯗꯣ ꯍꯦꯟ ꯋꯥꯛꯄꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤꯂꯥꯏ ꯇꯧꯔꯅꯤ ꯍꯨꯝꯖꯤꯜꯂꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯦꯕꯀꯣ ꯁꯤꯗ ꯑꯃ ꯂꯣꯏꯔꯦꯀꯣ ꯁꯤꯁꯤꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯁꯤ ꯐꯤ ꯃꯔꯤꯈꯛ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯑꯃꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯅꯤ ꯑꯃꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯤꯃꯒꯀꯣ ꯐꯖꯕꯅꯦ ꯌꯥꯝ ꯆꯝꯅ ꯐꯖꯕꯅꯦ ꯁꯤꯒꯤ ꯋꯥꯛꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎꯅꯥ ꯃꯥꯟꯕꯤꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯏꯆꯝ ꯆꯝꯅ ꯆꯠꯂꯨ ꯀꯦꯁꯇꯜ ꯖꯥꯜꯂꯦ ꯃꯅꯤꯡꯗꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯁꯨ ꯃꯤꯒꯤ ꯐꯤ ꯄꯤꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯁꯨ ꯅꯨꯡꯊꯥꯡꯗ ꯀꯛꯑꯒ ꯍꯌꯦꯡ ꯄꯨꯡ 12 ꯃꯇꯨꯡꯗ ꯃꯣꯏ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯗꯣ ꯂꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯖꯤꯛꯇꯣ ꯍꯜꯂꯛꯑꯦꯕꯀꯣ ꯍꯜꯂꯛꯄꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯥ ꯍꯜꯂꯛꯄꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯀꯩꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯔꯤ ꯍꯥꯏꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁ ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃꯅꯦ ꯍꯥꯏꯁꯤꯅꯦ ꯉꯁꯥꯏꯗꯒꯤ ꯂꯩ ꯁꯣꯝꯗ ꯀꯦꯛ ꯁꯦꯝꯃꯤ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯄꯣꯠ ꯆꯩꯒꯗꯣ ꯃꯥ ꯂꯣꯏ ꯂꯩꯔꯛꯏꯅꯤ ꯀꯦꯛ ꯁꯦꯝꯕꯩꯒ ꯀꯔꯤꯅ ꯁꯦꯝꯃꯤꯅꯣꯒ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯗꯣ ꯃꯥ ꯏꯃꯨꯡꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏ ꯏꯃꯨꯡꯗ ꯆꯪꯉꯛꯀꯅꯨ ꯃꯥ ꯃꯇꯣꯟ ꯇꯧꯒꯦ ꯆꯪꯉꯛꯀꯅꯨ ꯀꯩꯅꯣꯝ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯔꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯗꯨꯒꯤ ꯀꯟꯅ ꯇꯧꯔꯤ ꯃꯥ ꯌꯦꯡꯁꯤ ꯃꯥꯒꯤ ꯍꯣꯔꯦꯟ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯌꯦꯡꯁꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯐꯤꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯈꯣꯏꯗꯥꯁꯨ ꯑꯕꯨꯡ ꯂꯧꯕ ꯆꯠꯈ꯭ꯔꯤꯕꯀꯣ ꯁ꯭ꯀꯨꯜꯗ ꯋꯥꯁꯨ ꯋꯥꯔꯦ ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡꯒ ꯀꯥꯡꯉꯦ ꯊꯕꯛ ꯍꯣꯠꯅꯕꯗ ꯂꯣꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗꯀꯣ ꯑꯗꯣ ꯍꯌꯦꯡꯁꯨ ꯃꯤꯒꯤ ꯐꯤ ꯄꯤꯒꯗꯕ ꯑꯃꯗꯨꯁꯨ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕ ꯑꯣꯏꯕ ꯑꯩꯅ ꯁꯥꯎꯅꯤꯡꯁꯜꯂꯛꯑꯦꯕ ꯐꯤ ꯇꯨꯕ ꯍꯥꯏꯅ ꯇꯟꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦ ꯐꯤꯒ ꯇꯨꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯗꯥꯅ ꯈꯥꯖꯤꯡ ꯂꯧꯔꯦ ꯑꯗꯨ ꯈꯥꯖꯤꯡꯁꯦ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯐ꯭ꯔꯦꯁꯅꯤ ꯂꯣꯏꯅ ꯑꯗꯨ ꯐ꯭ꯔꯦꯁ ꯈꯛꯇꯅꯦꯕ ꯈꯥꯖꯤꯡꯁꯦꯀꯣ ꯑꯗꯣ ꯉꯁꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯁꯦ ꯈꯥꯖꯤꯡꯅ ꯂꯣꯏꯁꯟꯕꯤꯗ꯭ꯔꯣꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤ ꯌꯦꯡꯍꯜꯂꯣ ꯂꯥꯛꯅꯦ ꯁꯤ ꯌꯦꯡꯍꯜꯂꯣ ꯍꯥꯏꯗꯤ ꯁꯤꯗ ꯊꯥꯡꯖꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯈꯥꯖꯤꯡ ꯑꯃ ꯊꯣꯡꯉꯅꯤ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯅꯤ ꯃꯌꯥꯝ ꯖꯦꯟ ꯑꯃ ꯇꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯥꯅ ꯍꯧꯖꯤꯛ ꯖꯦꯟ ꯂꯧꯕ ꯑꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯌꯦꯀꯣ ꯑꯩ ꯖꯦꯟ ꯄꯤꯖꯅꯤ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯑꯩꯅꯗꯤ ꯆꯥꯔꯔꯣꯏꯁꯦꯅ ꯍꯥꯏꯔꯕ ꯑꯗꯣ ꯃꯥ ꯌꯥꯗ꯭ꯔꯦ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯅꯦ ꯑꯗꯨꯒ ꯈꯥꯖꯤꯡꯁꯦ ꯑꯩ ꯃꯟꯕ ꯍꯧꯔꯦ ꯈꯥꯖꯤꯡ ꯃꯟꯕ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯩꯈꯣꯏꯗ ꯑꯕꯨꯡꯉꯣ ꯇ꯭ꯌꯨꯁꯟꯗꯒꯤ ꯂꯧꯕ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨ ꯆꯠꯄꯗꯨꯒ ꯖꯦꯟ ꯂꯧꯔꯛꯑꯅꯤ ꯍꯥꯏꯌꯦ ꯖꯦꯟ ꯂꯧꯕꯤꯔꯛꯑꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯖꯦꯟꯒ ꯊꯣꯡꯉꯔꯣꯏꯁꯤ ꯑꯩꯗꯤ ꯈꯥꯖꯤꯡꯁꯤꯃ ꯊꯣꯡꯉꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯁꯨꯡꯆꯥ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕꯖꯥꯠꯅꯤ ꯑꯩꯉꯣꯟꯗ ꯖꯦꯟ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯖꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯑꯗꯨꯗꯨꯒꯤ ꯇꯧꯕꯅꯤꯗ ꯃꯌꯥꯝ ꯑꯩꯁꯦ ꯈꯥꯖꯤꯡ ꯃꯜꯂꯤ ꯈꯥꯖꯤꯡꯁꯦ ꯀꯩꯅꯣꯒ ꯈꯥꯃꯦꯟꯒ ꯊꯣꯡꯉꯗꯤ ꯍꯥꯎꯔꯅꯤ ꯈꯥꯃꯦꯟꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯕꯖꯥꯔꯗ ꯃꯌꯥꯝꯀꯣ ꯈꯥꯃꯦꯟ ꯀꯌꯥꯅꯣ ꯄꯤꯕꯗꯨꯗ ꯍꯥ ꯈꯥꯃꯦꯟ ꯀꯌꯥꯅꯣ ꯄꯤꯕꯗ 60 70 ꯑꯗꯨꯃꯥꯏꯅ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯥꯃꯦꯟ ꯄꯥꯜꯂꯦꯕꯀꯣ ꯈꯥꯃꯦꯟ ꯄꯥꯝꯕꯤ 3ꯒ ꯊꯥꯕ ꯒꯦ ꯂꯥꯎꯅ ꯈꯥꯃꯦꯟ ꯄꯥꯜꯂꯦ ꯅꯍꯥꯟ ꯁꯣꯔꯥꯠꯀꯤ ꯄꯣꯠ ꯍꯥꯞꯄꯁꯨ ꯈꯥꯃꯦꯟꯒ ꯂꯩꯖꯗ꯭ꯔꯦꯕꯀꯣ ꯑꯩꯗꯣ ꯌꯨꯝꯗꯒꯤ ꯍꯦꯛꯑꯒ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯗꯨꯅ ꯈꯥꯃꯦꯟꯒ ꯊꯣꯡꯒꯅꯤ ꯈꯥꯖꯤꯡꯁꯦ ꯅꯣꯡꯒ ꯊꯣꯡꯉꯗꯤ ꯍꯥꯎꯒꯗꯕꯅꯤꯁꯦ ꯅꯪꯅ ꯉꯧꯊꯣꯛꯑ ꯊꯝꯃꯅꯤꯁꯦ ꯀꯩ ꯀꯥꯟꯅꯔꯦ ꯖꯦꯟꯗꯣ ꯉꯁꯤ ꯆꯥꯗ꯭ꯔ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯆꯥꯔ ꯀꯩꯗꯧꯔꯒꯦ ꯈꯥꯖꯤꯡ ꯐ꯭ꯔꯦꯁꯁꯦ ꯆꯥꯍꯧꯔꯗꯤ ꯐꯩꯗꯅ ꯍꯥꯏꯅꯕ ꯇꯥꯅꯕ ꯑꯝꯇ ꯌꯥꯗꯕ ꯃꯤ ꯉꯥꯛꯇ ꯅꯣꯏꯁꯦ ꯂꯝꯕꯨꯏ ꯈꯣꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯗꯕꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯉꯥꯏꯔꯤꯀꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯗꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯃꯥꯏꯁꯦ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯕꯥꯏ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯂꯤꯂꯥ ꯀꯥꯔ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯉꯁꯥꯏꯗꯒꯤ ꯁꯥꯟꯇꯤꯒ ꯐꯪꯕ ꯅꯠꯇꯦꯁꯦ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯃꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯔꯤ ꯃꯌꯥꯝ ꯇꯧꯔꯤꯃꯤꯁꯦ ꯃꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯣꯏꯃꯥꯁꯦ ꯇꯧꯔꯤꯃꯤꯁꯦ ꯁꯤ ꯃꯁꯥꯅ ꯁꯦꯝꯃꯤꯅꯦꯕꯁꯦ ꯇꯥꯕ꯭ꯔꯣ ꯅꯪ ꯅꯆꯥꯅꯨꯄꯤꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯕ ꯃꯥꯏꯁꯦ ꯀꯩꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯄꯨꯕꯤꯁꯤꯕꯣ ꯃꯤ ꯄꯦꯔꯜꯂꯒ ꯊꯥꯡꯗꯣ ꯑꯩꯁꯤ ꯊꯥ ꯂꯩ
tàu đi khơi làng lên tu ở lại Paris và bung sống tại lại Paris bạc thà là làm gì cả là mà free giàu đi ai cho nên bây giờ free đi cần đi có mà free sẽ không đi nhưng thà tôi xuống tàu free đi cần đi bằng ngang về ngang đi sẽ xí cái mà sani thế nào cái gì cũng được xí cái mà chắc tu chama na banya đi chứ ôi mà không có lo đấy xí mà thì mình làm cái gì ngay xí cái blog sẽ mà tăng sẽ bye bye vào đây cái được mà thằng gì ngoài bả cái nó mà đâm nhà mình là xí bọc bye mẹ